Manipur da PR Amuk Hanna Thambinaba Kukisingna Union Home Minister Amit Shah da Taksinkhre Church ki luchingba hum Thakhibaga loinana matung tarakbada hingsagi thokdok kaya thokhibaga iroinana Kuki Women's Organization for Human Rights na Manipur da Amuk Hanna President Rule Amuk Hanna Thambiyu haina Union Home Minister Amit Shah da Taksinkhre Churachandpur da miyamgi achoba rally ama chatkhreба matungda organization asina Union Home Minister da memorandum pisinduna State asida Amuk Hanna President Rule Thambiyu haina taksinkhibane NSCNI amamade masiga chatminariba group singna Kuki zo phurup ki mathakta satharagliba thawong yaningdaba phongdokladuna Kuki gi organization asina hai khungang kaya da leptana attack satharakpana misa miyam pungning laitana hingba ngamandre Law and order gi phibam mapung phana ngakpaga loinana miyamna laingakta thamba thajaba hanjil hananabagi pandamda Amuk Hanna President Rule thambagi tangai fadaba lai Khudong thiningai oiba maphamsingda security kangkhat handuna misa miyamgi punsi amade lanthum ngak senaba thaurang lakhotpiyu haina lup asina taksinkhre Church ki luchingba hum hathkhibagi matangda awangba thaki investigation chathaviyu haina taksilladuna ZUFK amade NSCNI gi mathakta laingak na matik chaba thavak lakhatuna Kuki zogi area da ingtapa phibam lehengadabani haire UNC na Thakhiba matam Loiramdai Youraba Faoba Nagagi Meeoi taruk Thadorakpa Leitri Luhongbagi thorom yawba satkiba pastor yawna Kuki terroristsingna Lailon Wi-Fi dagi fakhiba naga taruk thadorokna naba United Naga Council na Thakhiba matam loisilaklaba Faoba Meeoi taruk adu thadorokbagi paw Leitri Meeoi taruk adu UNC na hanjin matam piraduna thadorokna ba khanganduna lakhibane Khwaidagi akonbada Thakhiba matam asi ngasi nungthilgi pung taruk phawbane matam asi loisilaklaba Faoba Kuki singi maikaidagi naga singda karimata khangalakpa laikhidre masigi su mathakta Manipur laingak nasu naga singda oiba yaba wafam ama phawba hairakpa laikhidre marak asida Nagagi MLA sing ex MLA singi oiba mifam ama ngasi nungthil Hill Areas Committee gi chairman Dinganglunggang mai gi quarter da pangthokre mifam aduda Deputy Chief Minister LD Kho MLA SS Olis Awangbong Niumai Khasim Basum Laisio Kaising former Minister Francis Ngajokba former Minister D Korungthang former MP Mani Charanamai former MLA Jet Kikhonbau Niumai amasung former MLA Samuel Jendai saruk yakhe marak asida kangpokpida nagasing na fazin khiba Kuki masa taraga mari thadoroknaba demand tawraduna rally chatkhrei